अहानबदा मरुइबा पाउ इंडिया की वाइस प्रेसिडेंट खनबगी मिखल चथरी अमदी मणिपुर मपुंग फाबा केवीके सिस्टम अमा लेबना लमदम असिगी लौ सिंगुबगी थबकता चाउना अहोंगबा पुरकपा ngamle हाइना ICAR अतारी जोन 7 उमियम मेघालय की डायरेक्टर डॉक्टर AK मोहंती ना हाइख्रे खुरुमचरी ISTV मणिपुरी पाउ मिनिंग ताबिरी बपुमना मकपू तराम नोकचरी पाउ सनोकना पिजरी इंडिया की वाइस प्रेसिडेंट ओइरंबा जगदीप धनकरना हक्चांगी फिवम न मरम ओइरगा फम मसी थादोखिबदगी नौना वाइस प्रेसिडेंट खन्ननबगीदमक इलेक्शन चथरी इलेक्शन असिदा NDA की मिरेप ओइना महाराष्ट्र की गवर्नर CP राधाकृष्णन अमदी इंडिया ब्लॉक की मिरेप ओइना सुप्रीम कोर्ट की जज ओइरंबा सुदर्शन रेड्डीना अकनबा लंबा ओइनरी मिखल अशिदा लोकसभा अमसुंग राज्य सभा की MP सिंह पुन्ना चात्रेट का मरीफु माथोइना कैंडिडेट अनी असिगी मराइबक लेपकनी बोट मसिंग चाहुमगा मरीफु दरा माथोइदगी तादना फंगबा ngamba मियोइना मिखल अशिदा माई पाकदौरिबनी मिखल असे की पुंग 10 दगी हौरगा नुमिदांग वाइरम पुंग 5 फाउबा थादबा यागनी अदुगा बोट मसिंग थीबना नुमिदांग वाइरम गी पुंग 6 दगी हौगनी इंडिया की वाइस प्रेसिडेंट ओइरंबा जगदीप धनकरना हौखिबा जुलाई थादा मसागी फिबम फत्तबना मरम ओइरगा फम मसिदगी रिजाइन तौखिबना नौना इलेक्शन असे पांगथोकपनी मणिपुर मपुंग फावा केवीके सिस्टम अमा लैबा असिना लमदम असिगी लौ सिंगुबगी थबकता चाउना अहोंगबा अमा पुरकपगा लोइनना मियोय कया हकथेंगनना अमदी नाकोइनना कानबा पीबा ngamkhre हाइना ICAR अतारी जोन 7 उमियम मेघालय की डायरेक्टर डॉक्टर AK मोहंतीना फोंगदोखरे एग्रीकल्चरल टेक्नोलॉजी एप्लीकेशन रिसर्च इंस्टीट्यूट जोन 7 उमियम मेघालय अमदी सेंट्रल एग्रीकल्चरल यूनिवर्सिटी इम्फाल सिंधुना नुमित हुमनी चुपना चथगदबा KVK सिंगी ओइवा एनुअल जर्नल वर्कशॉप अमा हौखिबगा मरी लेनना वाफम असे डॉक्टर AK मोहंतीना फोंगदोखिबनी इरोइशेमदा लेबा कॉलेज ऑफ एग्रीकल्चर काउ इम्फालदा टेक्नोलॉजी एम्पावरमेंट कन्वर्जेंस ट्रांसफॉर्मिंग NEH एग्रीकल्चर टुवर्ड्स विकसित भारत 2024 हाइब थीमदा पांगथोकपा वर्कशॉप हौदोकपगी थौरम अदुदा हानगी यूनियन मिनिस्टर TH चाउबा काउ इम्फाल की वाइस चांसलर डॉक्टर अनुपम मिश्रा AAU जोरात की वाइस चांसलर डॉक्टर VC डेका कॉलेज ऑफ एग्रीकल्चर काउ इम्फाल की डीन प्रोफेसर N ब्रजेंद्र याउना तोंगान तोंगान स्टेट सिंग लेदिबा ICAR के साइंटिस्ट KVK सिंग मिहुत याउना मियोय क्याना सरुक याखे एनुअल जर्नल वर्कशॉप हौदोकपगी थौरम अदुगा मरी लेनना डॉक्टर AK मोहंतीना नुमित हुमनी चुपना चथगदौरिबा वर्कशॉप असिदा तोंगान तोंगान थीम कयादा खनबगा लोइनना स्टेट असिगी KVK सिंग अचीवमेंट सिंग मतंगदा मतमदा स्टेट वाइज रिव्यू अमसु पांगथोकनी स्टेट असिदा अपुनबा KVK मापल लेदुना अपुनबा खुन सात्रेट का हुमबुदरा हुमदोई की लौमी लिशिंग मरीफु तरेट सात्रेट का मरीफु दरा तरेट कोवर तौदुना हेन मपांगल कनबा KVK सिस्टम अमा लेदुना लमदम असिदा सस्टेनेबल एग्रीकल्चर प्रैक्टिस अमा लेहनबा ngamle यामना हेन सिंगथानिंगाई ओइबा मओंगदा जोन असिदा प्री खरीफ कैंपेन दा साइंटिस्ट समरी गा 94 अमदी स्टेट ऑफिशियल चाहुम याउना पुन्ना थबक तौखिबगा लोइनना खुल लिशिंग मरीगा चमापन मरीफुदरा तरेट के लौमी लाख 5 लिशिंग हुमबुद्रा मरी चमापन मरीफुदरा तरुक कोवर तौखिबासदुसु स्टेट अमदी ICAR गा पुन्ना माई पाकना थबक तौखिबगी चावरब खुदम अमनी हाइके महांगना मखा ताना स्टेट अमदी ICAR सिंगी पुन्ना थबक तौमिनबगी तंगाई फदब लई हाइना डायरेक्टर AK मोहंतीनसु मखा ताना फोंगदोखे We have exchanged more than 15 germplasms with the different communities among the different villages. That is also a great achievement. So due to this, germplasm of one region has gone to another region, and state-wise researchable issues and policy issues have been identified. Now, our Honorable Vice Chancellor CU, he is the nodal officer from the ICAR side to implement these researchable issues, policy issues, so that there is a convergence between the state and center ICAR. So that's why many research issues, policy issues have been evolved. So with this Manipur 9 KVKs, they have covered 773 villages during the VKs and 87,797 farmers. So with this achievement, this KVK system is
which is called as a strong frontline extension mechanism. They have proved their existence in the system, which is they can lead the country or they can lead this region for bringing a sustainable agriculture in this system. Kau Imphal ki Vice Chancellor Dr. Anupam Mishra na ICAR Umiam amadi Kau Imphal ani na khusam na duna annual journal KVK workshop ama pangthokpa asina North-East Hill State singda chathariba agriculture practice asi hena scientific oiba maongda transform tawbada chawna mating oiragani Kau Imphal na leipak asigi ahanbu oina natural farming gi oiba course ama hangduna hanagi traditional oiba agriculture practice promote tawbaga loinana chemical free amadi eco friendly agriculture practice promote taunanaba kauna laukhatnaba thaurang amashu tauri housing matam asida agriculture sector asi crossroad amada lairibani aikoina food security ki pandam mangda thambaga loinana rural economy fagatnaba honabadashu miting thamba changi leipak asida lawu shingubagi maru oiba asi khangna central government na tongan ba agriculture ga mari leinana vikshik krishi Sanclam Avian Yauna Scheme Project kaya paikhatli mamang da pre-kharif campaign da maipang na changshin ba ngamkhiba adugumna Ravi campaign da su mapung phana saruk yaduna leipak asida sustainable agriculture practice ama leihanbada laumi shingi oiba senmitlon fagatna ba honabada meeting thamba changi haina mahakna makhata ki Kha Sanjan Mamda leiba Pakchau Memorial English School PME gi curriculum Walkathon and exhibition ama explore knowledge showing skills celebrating learning haiba wakhalonda school management committee na sinduna school asigi campus da pangthokre thauramadu da mayang Imphal East gi MLA Kongkham Ravindro PME school gi founder cum principal Asem Akash Maitai Forest Department के Chief Conservator Longjam Joy, School के Vice Principal Naurem Ashok Kumar, Pukhrambam Sanjinbam Gram Panchayat की ex प्रधान नावरेम तोम्बना अथोइबा मिथुंग लेंसिंग ओइना सरुया के थौरमदुदा National Education Policy के guidelines मतुंग इना school असिगी महिरोइ सिंगदा food processing जगोइ इसै याउना तोंगान बा extra class के ताकपी तंबीदुना लाइक तंबगी मथक्ता entrepreneur अमा ओइबा ngamnanabagi wakhal lon fauhannanaba school asigi mahairoi singda takpi tambiriba shingi hai singbu uthoktuna stall kaya su hangki loinana mahairoi singna saba pothok kaya su amadi mahairoi singna nat ki jagoi sei kya su khodol tamki MLA Kongkham Ravindro na ngasi asi mahairoi singna hangliba stall sing asida koina chatuna yengluba amadi mahairoi singa unabada Mairoi sing asi angak pamaong amada khang hairami masina school asi oza singna atopa school singdagi tadana amadi top pamaong amada lairik amadi mahai masing tambiri haiba khang mangami mashi NEP na khwaidigi pamba education gi maong amani school asi gi mahairoi sing tungi punshida achangmami amamam soidana oigani haiba thajai Chief Conservator of Forest Longjam Joina Kamagi manung da famlaga laik tamba mahairoi singna punsida ihen balawsing phangmangamloi adubu mahairoi singda tongan wa sinfam da takpi tambiba mi ama oina hingbada haitaba yadraba sinfam kaya mahairoi singda takpi ba amadi haihalliba school asigi teaching method yamna tamjaningai oi haiki Classroom khakta da angang si like tambibisna he will not be an ideal student ka ideal citizen or ka ma extracurricular activity adagi expose over different vocational education people da ka oi adagi angang sing gi talent sing ji han tawraga karam ba ma ji mipu khudi mulai mana de da ka anga am laiba talent anga am talent du ga manaroi aduna ma gi talent han tawraga kai professional salati phadagi ga haibasa madugi aikoi gi Welcome to Kumbi dagi Kumbi Kaithil Fauraga Wangu Parking Kaithil Taba kilometer Taramathoi Muksangba State Highway Kumbi Kendragi MLAS Premchandragi Thaushil Thaurang Makhada Shemba Hokre Ningsing Bayai Lambi asi Haukiba August 13 da Wangu Terakong na pangthokpa lamdam adugi Youth Nipu MLA vu support tawkhibagi Pangthokpa thauram amada MLA na athubada shemlagani haina lauthokibagi matung ina shemba haukibani lambi shemba asigi matangda BJP Kumi Mandal gi President Angau Shanana MLA na lambi asigi matangda miyam na thengnariba khudong chadaba kaya asigi khanduna MLA na miyam da lambi paring asi suksoi shoi da miyam gi mapi mapa ama oina miyam da thajaba pikhiba adu ngasidagi thabakta pangthok pirakpakda apianba poi
Lengaktagi paisa phangba phangdaba thidana MLA na achangba senfam puthokuna lambi asi semba hobani masida lambi paring asigi nak yeta leiriba miyam nasu lambi asi hena fazaba lambi ama oinaba tawrakliba asida miyam na ayet apan pibidana basu apil tawrakli Atu matam du semani haibadu hariba onabal MLA gi magi wafam madu ngasi koigi miyam amang thabak do onthok pi bagi tamakta BJP kumbi matam gi maikai de gi onabal MLA bo hanna thagat phongdok sari lambi ase 2025-26 ki work program da hojik yangna bagi tamakta su onabal MLA na adanma mahong da process sangjali habe sumu jo BJP kumbi matam maikai de gi miyam na khangan jari political party gi nataba kumbi kendri gi ona lambi se phanana bagi tamakta honor birapa asida miyam khudimona sojok pibiu miyam khudimona ya pibi ganu habe jamukana ai thamjari Apun may ima kumbi Vice President and Romavati na kumbi dagi wangu faubugi lambi asi fahaning badagi ima kaya gi maikay dagi pen da balay badagi aran wafam kaya santorak padu matung tarak pada amukhan na taubiganu lamdam masi chawkhat na ba kumbi shigi MLAS Prem Chandrana miyamgi mapi mapa ama oiringay matam asida ikoy pumna maki awara pa khuding mag pukhat lakna na ba hona bada MLA na Tana tiknaduna amuktang kumbi ashi atopa Ashi singa changdam na bada nop taba kendra ma ohen bada apun bagi oiba lingjel aduga loina na khananay na si haike thauramduda BJP kumbi mandal gi secretary W Thoiba apun ba ima kumbi gi secretary W Sharda amadi atay thaupubi ima kyasu saruyaki hairi lambi thong asi phahanning badagi penda bakayana phumuna duna ima kaya gi maikai dagi aran ba pasar kaya tawrokpado aikoi matung tarakpada adugumba kanodu thoan biginu aikoi gi di lamdam masi chawkhat lawba aikoi gi honorable MLA na mahakna karingai mahakna palingai matam sida aikoi gi awat apa amadi chawkhat maikai da aikoi gi iramdam kumbi asibu ukhat pada mahaka tathoktasin tongnaminaduna aikoi amukang iramdang kumbise atopa kendraga sangdam nabada notaba kendra ama ohanbada aikoi apun bagi oiba sahajoka loinana khanna nainaminasi saruk yaminasi haina apun ba ima kumbigi maikai dagi haijari Haukiba tang taruk thang janumit ki numidang pung taret makhairom taba matamda People's Revolutionary Party of Kangleipak Pripak Lanmi Sanglup Red Army RA gi Kedar Tongbram Boris Allies Thangalakpa Chahi Taraga Mapal Red Army ki United Base Area 707 Mobile Battalion da Mashagi Anab amana maram oiraga laikhidre hairi Lona Thinkrabalup asigi Department of Publicity and Propaganda gi Publicity Officer Mangal Khuman gi Cherol amada Tongbram Boris na manung matam chadana laikhidabada Pripak amasung mashigi Lanmi Sanglup Red Army RA na awaba fongdokre laikhidraba Red Army ki Kedar Tongbram Boris Bishnupur District ki Thanga Moirang Them Laikai da Laiba Laikhidraba Tongbram Bovi amasung Tongbram Ongbi Avhem gi machanupani Tongbram Boris Kanglaipak pu thamoi shengna nungsijaba apunba Kanglaipak ki khanba amasung mathak thongba shingi yathang ngangna chatpa honaba kanba masak thokpa achangba yawaloi amani athauba ashina manung matam chadana laikhidaba ashida Pripak amasung masigi Lanmi Sanglup Red Army na awang bathaki ikai khumnaba pibaga loinana imung manung mari mata Sagai natay amadi maru mapangsing na thengna horiba awabadasu thamoi shokna saruk yabaga loinana athauba ashigi thawai na mapugi laikolda ingna chikna potha buruba oirasanu hainasu hairakli Irilbung Police Station gi manung chanba kairau lauthok laukon da lai thiba humbagi thabak chathabada Airport Cadet Sungpham Factory ama thengna kre factory adudagi iron bottling machine ama Kedain yauba plastic can ahum Kodain haplamba plastic bottle chamaga marifumanga ahangba bottle lishing amaga chamriga humphumathoi plastic cap chatruka kunga manga fagale hairi amaromda Manipur Police na ngarang khetri awang lekai digi mioi ama ganja kg ama gram chamapan nifuga kona na fare Police Control Room digi fangba pawgi matung ina phagalaba mioi ashigi maming animam manish Chahi kunga humdoi khetri awang lekai digi ni hairi Paugi maraktan natin mabre matang lugzari. Honglagli ba punsigi lambi sida aray ba chaba yaba makai sasinari. Adone hidak langthak kayama chadaba yarakte sasil liba singduna adom gi liver da kayam sokhan likhang bibra.
liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghal lakti khuding maksibu ngak thok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Dada! Hindi magkigano. Alam mo tamo, sige yung say, next time tinacheksin na laksila ka tamo ka ba ni Ned? Dada lang si, juhar habag ang takidar bo. Asum na, mayam na machalbog na option lugum. Masige yung masibog, aso yung anto ka dapat agi. Next time tinangap seli. Next time juhar habag yung laptop na nabasim ba ni. Zaman check mo isi na ba na concrete katok na tinago matanda. Kapamil ang magkuhan na hinggal at late. Next TMT, strength is in the quick. Soccer company gi crown maker wheel. Chahi yankhai suraba soccer company gi crown maker wheel. Hauzik market ta phangbiragani. Mahaw yamna leiba pisu yam chawba crown maker wheel saman. Mayam su mahaw yengbi crown maker wheel. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi selaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup. Break matung amuka hana taram nokchari makhataba pauda Sri Sri Govindaji dangasi tarpan katpagi thauram pangthokre Sri Sri Brahma Shavagi Publicity Secretary Kakching Tabam Brojendrona Langbanthagi Purnima matung tara tarukni panba numitagi hauraga thashi phawbagi manung asida Sri Sri Govindaji Temple Board na chahi khudingi tarpan katpagi thauram ashi pangthoktuna lakli laiwei kraba ahallaman sing amadi lishing ani supna kungo humdoigi thaudokta Leipaki damak thawai na pontha pikraba miyoi shingi imung manung yauna laikhidraba shingi mafamda ikai khumna bu uttuna hairuk haira khara Sri Sri Govindaji da katpani hairi punamakka laikhidraba punamakta ngamjaba jalla anjali khara hairuk haira khara tawraga Sri Govindaji nirmala tawra kacheraga simai tawdana kachabani adubo solising aniga kungo humdoigi megi tang uhumdagi Laibak tiba thogdokcha leigidraba joina laibaki damakta thawai kat khraba akhoi martyrs singi oiba yamna special oiba day amaka akhoina si temple board amadi si Govindaji Brahma Savaga khuchamna duna simai tawduna akhoina tarpon je kachabagi ngasi thawraba je pangthokchabani Chingmairong da laiba lai ingkhol eviction tawgani hairibase yamna tamthiba thaushilni haina Mitai Maitai Tribe Union na hairi thaushil asi ningthau palingai matamdagi leiraklaba ruling class ki kangbuna tola taraba micham miyambu tuhat nahet pibagi thaushil adumakni thaushil asina maning tamba leipak amada leijarakpa hingjarakpa yelhongmi singbu masagi maramdam maktada refugee changni finibo oina hinghangadawri chathagani hairiba eviction asi eviction gi oina leiriba RFCTLARR Act 2013 provision gi onaba Taina badani hairi lai ingkhol gi leiriba khul ashi lising amaga chamapan nifu gi mamang dagi leirakre khul asida leiriba miyoi sing asi matam adugi khunai gi aranba mityeng dagi shokna samnadraba TV amasung leproshina naraba miyoi singi leifam oina leirami matam aduda ikhoi gi khunai gi maraktagi leproshina naraba miyoi singbu lai gi sapni khanduna inthoklami TV nababusu ikhoi gi khunai gi imung manungna sokna samna ningkhide sanglaba matam mafam asida khunai gi akhaba amadi minok maishagi marakta khunjasing ashi hinglakhi lising amanga samapan humpugi MRL and RL Eki makhada matam adugi lengaki angam athausingna khul asida changduna len survey fawba tawbikide mashigi makhatarakpadasu lengaki maikeidegi len survey tawdana lakhi asumna ngasidi leproshi amadi TV gi leinagi akiba loikraba matung khunjasingna khul asibu semgatchaduna yuman kiwan chada nauda takraba matam asida High Court chawthoknabagi mingda khul asibu Pata pairam de haidana eviction tawba haibasi yamna kanba amadi injustice oiba mityengni khul asibu eviction tawraga atopa wafam
atopa mafam amada khundau hairiba mafam ashi hauzik miyoivana khundaba yabagi lambi thong communication mai ising karimata leitri masigi mathakta social communication amata su leitri masida imung amagi piriba area ashi 30x40 feet rom khaktani masida nauna khundaga dauriba imung sing asigi rehabilitation and resettlement gi chapchaba thaushil thawong amata yaude hairi Mayang Imphal gi IV Road ta leiba Brave Boys Association BVA gi judoka sanaroi sing coach amadi official singda Inspire Institute of Sports Vijayanagar Bellary District Karnataka na sponsor taurakpa track shoot sing Brave Boys Association BVA Mayang Imphal gi judo indoor hall da Mayang Imphal Asia gi MLA Kongkham Rovindro da khushinakre Thauram aduga mari leinana ke Rovindro na Mayang Imphal dagi judoka masana da national amadi international gi thakta medal lawraktuna Manipur amadi India gi mingchat purakpa ngamkhibana Asia asigi chauthok chaningai oihali matung tarakpadasu club asigi thau puriba singna thawai hakchang yauna sanaroi singbu yokhaliba asina tungda phaba judoka kaya puthorakpa ngamgani haina MLA na phongdokhi Bangladesh ki maming leirabi saisakpi amadi jagoi shabi thokchom ningol Seram Ongbi Chandrakala ngarang shileta leiba mayumda leikhidre mahak Bangladesh radio da Manipuri isai shaktuna Manipuri lol amadi chanabibu awang bathak ta pukhatna ba honaramba amadi maitei jagoi kanduna thamnana ba honabada chauna thodang lobirambani miyamna shakhang Maikhang Narabi artist asi Bangladesh Manipuri Sahitya Sangsad ki president oirami Aiba AK Seram ki loinabini Saknai Rabi artist asina leikhidabada Sahitya Thopanglup Satholup na awaba phongdorakli Loshilakpada maroiba pausing amuka na pizari India ki Vice President Khanbagi Mikhal Chathari Amadi Manipur mapung faba KVK system ama leibana lamdam asigi lawu shingu bagi thabakta chauna ahongba purakpa ngamle haina ICAR Atari Zone 7 Umiam Meghalaya gi director Dr. AK Mohanty na haikre Hoji pabugyo na ISTV na pizza Manipuri pa matang solution jari miding tabiram di bakum na mapu amukha na khurum jari